ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯃꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯁꯤꯗ꯭ꯔꯦꯛꯅꯕꯤꯗꯨꯒꯤ ꯃꯈꯥꯗ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯔꯗꯨꯅ ꯄꯩꯌꯥ ꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯁꯥꯃꯨꯅ ꯄꯩꯌꯥ ꯁꯤꯔꯤꯕꯗꯨꯒꯤ ꯅꯥꯀꯟꯗꯅ ꯆꯍꯤ 6ꯇ ꯁꯨꯔꯤꯕꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯄꯤꯛꯂꯤꯕꯤ ꯃꯁꯨ ꯁꯅꯥꯃꯇꯨꯝꯅ ꯃꯥꯅ ꯁꯤꯔꯤꯕ ꯄꯩꯌꯥ ꯑꯗꯨꯒꯤ ꯏꯊꯣꯔꯛꯄ ꯄꯩꯌꯥ ꯑꯣꯏꯕ ꯌꯥꯗ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇꯪ ꯊꯨꯞꯆꯤꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯄꯨꯄꯨꯒꯤ ꯁꯅꯥꯃꯇꯨꯝ, ꯅꯪꯕꯨ ꯁꯥꯟꯅꯒꯅꯨꯅꯦ ꯑꯗꯨꯝꯅ, ꯅꯈꯨꯠꯀꯗꯣ ꯌꯥꯠꯄ ꯇꯥꯔꯦꯅꯦ ꯋꯥꯗꯨꯅ꯫ ꯁꯅꯥꯃꯇꯨꯝ ꯍꯨꯃꯥꯡ ꯆꯦꯟꯊꯕ ꯃꯈꯩ ꯊꯕꯛ ꯆꯤꯜꯂꯕꯤ ꯃꯒꯨꯝ ꯊꯨꯞꯆꯤꯟꯅ ꯀꯨꯝꯂꯛꯏ꯫ ꯄꯨꯄꯨ ꯁꯣꯛꯑꯣꯏꯌꯦ, ꯑꯩ ꯈꯪꯉꯤ꯫ ꯍꯩ, ꯁꯣꯛꯀꯅꯤꯅꯦ ꯅꯪꯕꯨ, ꯍꯣꯔꯦꯟ ꯁꯣꯛꯂꯒ ꯅꯃꯥꯅ ꯐꯨꯕꯤꯅꯤꯅꯦ ꯑꯃꯨꯛ꯫ ꯄꯨꯄꯨ ꯁꯣꯛꯑꯣꯏ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯃꯍꯨꯠ ꯄꯨꯄꯨ ꯑꯗꯨꯝ ꯁꯣꯛꯆꯅꯤ, ꯑꯩꯉꯣꯟꯗ ꯌꯦꯡꯉꯒꯅꯦ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯒꯤ꯫ ꯄꯨꯄꯨꯗꯤ ꯁꯣꯛꯑꯣꯏꯗ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤ ꯄꯨꯄꯨ? ꯄꯨꯄꯨꯗꯤ ꯑꯍꯜ ꯑꯣꯏꯔꯁꯤꯗꯤ꯫ ꯄꯨꯄꯨ ꯑꯍꯜ ꯑꯣꯏꯔꯗꯤ ꯁꯣꯛꯅꯗꯕ꯭ꯔꯥ ꯍꯥꯏꯁꯦ? ꯁꯣꯛꯅꯗꯦ꯫ ꯑꯗꯨꯗꯤ ꯄꯨꯄꯨ ꯑꯩ ꯑꯍꯜ ꯑꯣꯏꯅꯤꯡꯉꯛꯑꯦꯉꯣ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯑꯍꯜ ꯑꯣꯏꯅꯤꯡꯉꯨꯅꯨꯀꯣ, ꯑꯍꯜ ꯑꯣꯏꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ꯫ ꯆꯠꯄꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯇꯝꯒꯨꯝꯅ ꯌꯥꯡꯅ ꯆꯠꯄ ꯉꯝꯂꯔꯣꯏ, ꯆꯥꯕꯁꯨ ꯃꯌꯥꯝ ꯆꯥꯕ ꯉꯝꯂꯔꯣꯏ꯫ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯎꯟꯁꯥꯁꯨ ꯈꯨꯏꯊꯔꯅꯤ, ꯊꯥꯡꯅ ꯌꯥꯜꯂ ꯐꯥꯎꯕꯗ ꯏꯁꯨ ꯊꯣꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯊꯥꯡꯅ ꯌꯥꯟꯕꯗ ꯏ ꯊꯣꯛꯇ꯭ꯔꯕꯗꯤ ꯁꯣꯛꯇꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯁꯨ ꯊꯣꯏꯕꯤ? ꯑꯁ ꯄꯨꯄꯨ, ꯑꯗꯨꯗꯤ ꯑꯩ ꯑꯍꯜ ꯑꯣꯏꯅꯤꯡꯗ꯭ꯔꯦꯗ꯫ ꯑꯗꯨꯅꯤ ꯄꯨꯄꯨꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ? ꯆꯨꯝꯃꯤ ꯄꯨꯄꯨ꯫ ꯃꯦꯝꯆꯥ ꯂꯧꯕꯨꯛꯇꯒꯤ ꯐꯨꯅꯤꯟ ꯄꯤꯔꯨꯛ ꯍꯦꯛꯂꯨꯔꯒ ꯀꯥꯔꯛꯏ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛꯇꯅꯦ ꯏꯁꯤꯡ ꯑꯌꯤꯡꯕꯗꯣ ꯄꯨꯟꯗꯒꯤ ꯈꯨꯖꯥꯏ ꯑꯝꯇ ꯄꯤꯛ ꯊꯟꯅ ꯀꯜꯂꯧꯁꯦ, ꯑꯕꯣꯛ ꯊꯛꯇꯣꯛꯀꯦ, ꯄꯨꯛꯁꯦ ꯀꯥꯏꯈꯩ꯫ ꯍꯣꯏ ꯑꯕꯣꯛ, ꯑꯩ ꯀꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅꯔꯝꯕ ꯁꯅꯥꯃꯇꯨꯝ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯕꯣꯛꯀꯤ ꯏꯁꯤꯡ ꯀꯟꯕ꯫ ꯃꯦꯝꯆꯥ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯥꯔꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯂꯤ, ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ꯫ ꯋꯥꯈ꯭ꯔꯦ, ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯂꯧꯕꯨꯛꯇ ꯐꯨꯅꯤꯟ ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯄꯁꯤꯁꯨ ꯀꯨꯆꯨꯒꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯉꯧꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯃꯨꯕꯗ ꯃꯤ ꯃꯥꯟꯗ꯭ꯔꯦ꯫ ꯊꯣꯡꯅꯕ ꯏꯟꯁꯥꯡꯗꯤ ꯏꯪꯈꯣꯜꯗ ꯍꯧꯗ꯭ꯔꯕꯅꯤꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯕꯗꯁꯨ ꯋꯥꯔꯕꯅꯤ, ꯄꯥꯡꯗꯕꯁꯨ ꯌꯥꯗꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯈꯨꯝꯂꯛꯏ꯫ ꯃꯦꯝꯆꯥ, ꯅꯪꯕꯨ ꯀꯌꯥꯝ ꯉꯧꯔꯝꯒꯦꯅꯦ ꯍꯥꯟꯅꯕꯣ? ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯁꯥꯃꯨ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯉꯧꯔꯝꯃꯤ ꯀꯩꯅꯣ ꯍꯥꯟꯅ, ꯀꯥꯎꯊꯣꯛꯄ ꯑꯣꯏꯔꯝꯅꯤꯌꯦ, ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯣ ꯑꯗꯨꯕꯨ ꯍꯥꯏꯕ, ꯀꯌꯥꯝ ꯉꯧꯔꯝꯒꯦ ꯍꯥꯏꯕ? ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ, ꯅꯪꯅ ꯉꯧꯕꯗꯣ ꯅꯤꯡꯁꯤꯡꯕꯁꯨ ꯊꯣꯛꯇ꯭ꯔꯦꯅꯦ꯫ ꯃꯣꯏ ꯃꯄꯥ ꯍꯅꯨꯊꯪꯗ ꯋꯥꯆꯣꯏ ꯉꯥꯡꯅꯔꯣꯏꯁꯤꯀꯣ, ꯅꯠꯇꯦ ꯑꯩꯕꯨ ꯉꯧꯔꯝꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯊꯥꯏꯅ ꯑꯩ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯨꯆꯨꯒꯁꯦ ꯉꯧꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯣꯏꯒꯤ ꯃꯦꯝꯆꯥꯒꯤ ꯀꯨꯆꯨꯁꯤꯗꯤ ꯊꯝꯕꯧ ꯀꯨꯆꯨꯅꯤ, ꯆꯥꯕꯕꯨ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯏꯅꯔꯤꯕꯗꯨꯗꯤ꯫ ꯑꯣ ꯑꯗꯨꯀꯥꯟꯗꯗꯤ ꯅꯪꯗꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯇꯕꯗꯥꯏꯅꯦ ꯃꯦꯝꯆꯥ꯫ ꯑꯣ ꯌꯥꯔꯦ, ꯂꯦꯞꯄꯤꯔꯣ ꯃꯣꯏ ꯃꯄꯥ꯫ ꯇꯥꯟꯖꯥ ꯆꯥꯅ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯏꯁꯤꯡ ꯀꯜꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯑꯕꯣꯛ, ꯏꯁꯤꯡ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯤ, ꯀꯗꯥꯏ ꯊꯛꯇꯣꯛꯀꯦ ꯄꯦꯟꯅ꯫ ꯏꯁꯤꯡꯁꯦ ꯄꯨꯛ ꯀꯥꯏꯕ ꯃꯈꯩ ꯏꯁꯨ ꯊꯣꯏꯕꯤꯅ ꯀꯜꯂꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯏꯁꯨ ꯊꯣꯏꯕꯤꯅ ꯀꯜꯂꯛꯄ ꯏꯁꯤꯡꯁꯦ ꯋꯥꯕꯒ ꯁꯣꯏ ꯃꯥꯡꯈ꯭ꯔꯦ ꯏꯁꯥꯗꯒꯤ꯫ ꯏꯁꯨꯅ ꯀꯜꯂꯛꯄ ꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯄꯨꯛꯁꯤꯗ ꯍꯦꯛ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯁꯦꯡꯕꯒꯤ ꯍꯥꯎꯕ꯭ꯔꯕꯣ, ꯋꯥꯕꯁꯨ ꯐꯕ꯭ꯔꯥ? ꯍꯥꯎꯏ, ꯑꯁꯦꯡꯕꯒꯤ ꯏꯁꯨ ꯊꯣꯏꯕꯤ, ꯋꯥꯕꯁꯨ ꯐꯩꯌꯦ꯫ ꯑꯕꯣꯛ, ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩꯅꯦ ꯑꯕꯣꯛꯀꯤ ꯇꯨꯡ ꯏꯜꯂꯒ ꯂꯧꯕꯨꯛꯇ ꯀꯧꯈꯥ ꯇꯥꯟꯕ, ꯐꯨꯅꯤꯟ ꯍꯦꯛꯄ, ꯄꯤꯔꯨꯛ ꯍꯦꯛꯄ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ꯫ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯩꯅ ꯑꯕꯣꯛꯀꯤ ꯏꯁꯤꯡ ꯑꯌꯤꯡꯕ ꯄꯨꯟꯗꯒꯤ ꯀꯜꯂꯒ ꯄꯤꯊꯛꯀꯦꯕ, ꯋꯥꯕ ꯐꯅꯕ ꯀꯣ ꯑꯕꯣꯛ꯫ ꯏꯁꯨꯒꯤ ꯂꯧꯁꯤꯡ ꯑꯁꯤꯁꯨ ꯁꯤꯡꯉꯤꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯃꯦꯝꯆꯥꯅ꯫ ꯃꯇꯧ ꯂꯩꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯏꯁꯧ ꯂꯥꯡꯇꯅ ꯆꯪꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯗ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯗꯤꯅꯦ ꯑꯩꯁꯦ ꯋꯥꯈꯜ ꯈꯔ ꯏꯪꯒꯗꯕꯅꯤ꯫ ꯊꯕꯛ ꯁꯨꯔꯤꯅꯦ ꯇꯧꯔꯤꯁꯤꯅ ꯅꯨꯃꯤꯠ 2 ꯁꯨꯔꯒ ꯍꯞꯇꯥꯃꯨꯛ ꯄꯣꯊꯥꯔ ꯂꯩꯊꯣꯛꯏꯅꯦ꯫ ꯃꯕꯨꯡꯅ ꯐꯠꯇ꯭ꯔꯤꯕ, ꯊꯕꯛ ꯁꯨꯕꯅ ꯇꯜꯂꯤꯕ, ꯑꯍꯥꯎꯕꯅ ꯆꯥꯕ ꯄꯥꯝꯃꯤꯕ꯫ ꯃꯦꯝꯆꯥ ꯃꯥꯅ ꯂꯧꯕꯨꯛꯇꯒꯤ ꯍꯦꯜꯂꯛꯄ ꯐꯨꯅꯤꯟꯒ ꯄꯤꯔꯨꯛꯀꯗꯨ ꯃꯜꯂꯤꯉꯩ
ꯃꯃꯧꯅ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯂꯛꯄꯗꯨꯗ ꯍꯪꯂꯛꯏ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯃꯧ? ꯃꯇꯧ ꯂꯩꯕꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯐꯝꯊꯔꯗꯨꯅ ꯃꯅꯦꯝꯅ ꯃꯜꯂꯤꯕꯗꯨ ꯌꯥꯎꯁꯤꯜꯂꯒ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯃꯧꯅ ꯏꯁꯧ ꯂꯥꯡꯕꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯅꯆꯥꯅꯨꯄꯥ ꯍꯪꯀꯣꯛꯄꯨ ꯐꯠꯇꯕꯗꯨꯒꯤ ꯃꯔꯝꯒꯤꯅꯤꯗꯅ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯃꯥꯅ? ꯏꯃꯧꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯅꯆꯥꯅꯨꯄꯥꯅꯅꯦ ꯑꯩꯈꯣꯏꯁꯦ ꯈꯨꯜꯁꯤꯗ ꯑꯐꯕ ꯋꯥꯍꯩ ꯑꯃꯇ ꯉꯥꯡꯕꯤꯔꯝꯗ꯭ꯔꯦ꯫ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯆꯥꯛ ꯐꯥꯎ ꯄꯤꯖꯅꯤꯡꯗ꯭ꯔꯦ, ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤꯕ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯤꯗꯀꯣ꯫ ꯋꯥꯈꯜ ꯐꯅ ꯇꯥꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯏꯅꯦꯝꯁꯨ꯫ ꯏꯃꯥ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯂꯤꯗꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯤꯁꯦ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯄꯣꯛꯅꯤꯡꯗꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕꯅꯦ ꯍꯥꯏꯔꯝꯃꯤꯒꯤ ꯈꯨꯟꯗ꯫ ꯁꯥꯎꯔꯨꯅꯨ ꯁꯦꯝꯃꯣ, ꯏꯃꯥꯅꯦ ꯃꯥ ꯍꯜꯂꯛꯂꯒ ꯉꯥꯡꯒꯦ꯫ ꯏꯃꯧꯗ ꯃꯥꯅ ꯑꯗꯨꯝꯅ ꯄꯥꯡꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯏꯃꯥ, ꯑꯩꯅꯦ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯤ ꯏꯄꯥꯝꯗ ꯆꯠꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨꯕ꯫ ꯍꯩ ꯃꯍꯨ, ꯑꯗꯨꯗꯤ ꯐꯠꯇꯦꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯊꯣꯏ ꯈꯨꯜꯒꯤ ꯃꯇꯥꯎ ꯈꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯁꯤ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ, ꯏꯇꯥꯎ ꯆꯥꯎꯊꯣꯏ, ꯏꯇꯥꯎꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯇꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯕꯁꯨ ꯄꯥꯛꯅ ꯐꯪꯗꯦ꯫ ꯊꯕꯛꯀꯁꯦ ꯌꯥꯝ ꯆꯤꯟꯈ꯭ꯔ ꯃꯥꯜꯂꯤꯀꯣ ꯏꯇꯥꯎ ꯍꯣꯏꯗꯤ꯫ ꯆꯥꯎꯊꯣꯏꯅ, ꯏꯇꯥꯎ ꯀꯗꯥꯏꯗꯤ ꯊꯕꯛ ꯆꯤꯟꯕꯅꯣꯗ, ꯊꯕꯛꯀꯤ ꯋꯥꯗꯤ ꯑꯗꯨꯛ ꯆꯤꯟꯕ ꯅꯠꯇꯦꯗ꯫ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯕ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯏꯇꯥꯎ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯀꯔꯤꯒꯤ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕꯅꯣꯅꯦ ꯏꯇꯥꯎ? ꯏꯇꯥꯎꯗꯤ ꯑꯋꯥꯠꯄ ꯁꯨꯝꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯏꯃꯥ ꯏꯄꯥ ꯍꯥꯏꯔꯦ ꯑꯅꯤꯁꯨ ꯍꯤꯡꯂꯤ, ꯅꯨꯄꯤ ꯍꯥꯏꯔꯦ ꯊꯤꯔꯦ, ꯏꯆꯥ ꯍꯥꯏꯔꯦ ꯑꯃ ꯌꯥꯎꯔꯦ꯫ ꯁꯤꯗꯕꯨ ꯏꯇꯥꯎꯅ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤꯕꯗꯣ ꯉꯛꯇꯕ ꯉꯝꯗꯦꯀꯣ ꯅꯇꯥꯎ ꯑꯩꯈꯣꯏꯗꯤ꯫ ꯏꯇꯥꯎ ꯌꯦꯡꯉꯣ, ꯅꯈꯣꯏꯁꯨ ꯌꯦꯡꯉꯨꯕ, ꯑꯩꯅ ꯄꯥꯝꯕꯅ ꯏꯆꯥꯅꯨꯄꯥ, ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯄꯣꯛꯂꯛꯄꯅ ꯅꯨꯄꯤ꯫ ꯁꯤꯗꯕꯨ ꯀꯔꯝꯅ ꯑꯩꯁꯦ ꯋꯥꯈꯜ ꯄꯣꯊꯥꯐꯝ ꯈꯪꯅꯤ? ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯗꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ ꯆꯥꯎꯊꯣꯏ, ꯏꯇꯥꯎꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯀꯔꯤ ꯈꯪꯗꯕ ꯂꯩꯔꯤꯕ? ꯇꯥꯏꯕꯪꯁꯤꯗ ꯑꯩꯅ ꯈꯪꯗꯕ ꯑꯝꯇ ꯂꯩꯇꯦ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯄꯥꯝꯃꯒꯅ ꯅꯨꯄꯥ ꯄꯣꯛꯄ, ꯅꯨꯄꯤ ꯄꯥꯝꯂꯒꯅ ꯅꯨꯄꯤ ꯄꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ꯫ ꯍꯦꯔꯦ ꯏꯇꯥꯎ, ꯑꯩꯉꯣꯟꯗ ꯍꯩꯄꯥꯒ ꯁꯥꯗꯅ ꯋꯥ ꯉꯥꯡꯂꯛꯀꯅꯨꯗ, ꯈꯪꯗꯤ ꯈꯪꯗꯅ ꯅꯪꯅ꯫ ꯃꯗꯨ ꯑꯩ ꯍꯩꯅꯗꯦ꯫ ꯏꯇꯥꯎꯅ ꯈꯪꯗꯤ ꯈꯪꯗꯅ ꯀꯔꯤꯒꯤ ꯋꯥ ꯉꯥꯡꯉꯤꯅꯣ? ꯏꯇꯥꯎ, ꯅꯇꯥꯎꯅ ꯍꯥꯏꯖꯕꯗꯤ ꯁꯤꯅꯤꯁꯦ꯫ ꯏꯇꯥꯎꯅ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯨꯄꯥ ꯄꯣꯛꯂꯛꯇꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯇ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯏꯆा ꯅꯨꯄꯤꯅꯤ ꯑꯩꯅ ꯄꯣꯛꯂꯛꯄ ꯄꯥꯝꯃꯤꯁꯦ, ꯑꯗꯨꯒ ꯄꯣꯛꯂꯛꯄꯗꯅ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕꯅꯤꯅꯦ꯫ ꯏꯇꯥꯎ, ꯃꯔꯩ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ꯫ ꯃꯔꯩꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯆꯥꯎꯊꯣꯏ꯫ ꯌꯥꯔꯦ, ꯑꯩꯅꯦ ꯍꯟꯗꯛ ꯅꯣꯏꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯤꯕ ꯂꯥꯡꯐꯩꯗꯣ ꯆꯠꯄ ꯌꯥꯎꯔꯣꯏ꯫ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ? ꯑꯩꯈꯣꯏꯗꯤ ꯏꯇꯥꯎ ꯌꯥꯎꯅꯤ ꯍꯥꯏꯕꯗꯨꯗ ꯃꯤ ꯑꯇꯩꯅ ꯌꯥꯎꯒꯦ ꯍꯥꯏꯔꯝꯕꯗꯁꯨ ꯃꯤ ꯁꯨꯔꯦ ꯍꯥꯏꯗꯅ ꯍꯩꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯇꯧ ꯂꯩꯕꯤꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯀꯣꯏꯅꯔꯒ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯇꯥꯎ? ꯏꯇꯥꯎ, ꯃꯆꯥ ꯃꯋꯥ ꯂꯩꯗꯅ ꯃꯀꯨꯕꯣꯛ ꯃꯅꯦꯝꯄꯣꯛꯀꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯕ ꯋꯥꯈꯜ ꯇꯥꯈ꯭ꯔꯕ ꯏꯆꯟ ꯃꯇꯧ ꯂꯩꯕꯤꯅꯅꯦ ꯏꯇꯥꯎ ꯂꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ, ꯅꯣꯏꯅ ꯈꯪꯂꯣꯏ, ꯑꯩꯅ ꯈꯪꯗꯅ ꯍꯥꯏꯔꯤꯅꯤ꯫ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯀꯣ꯫ ꯑꯩ ꯍꯟꯗꯛꯇꯤ ꯂꯥꯡꯐꯩ ꯆꯠꯄꯗꯣ ꯌꯥꯎꯔꯦꯀꯣ꯫ ꯀꯅꯥꯅꯣꯝꯃ ꯊꯤꯔꯒ ꯍꯥꯞꯆꯤꯜꯂꯨ꯫ ꯆꯠꯂꯦ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯆꯥꯎꯊꯣꯏ꯫ ꯇꯣꯝꯕ ꯆꯠꯈ꯭ꯔꯤꯕ ꯆꯥꯎꯊꯣꯏꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯍꯧꯏ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯠ ꯍꯧꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯤꯅꯤ꯫ ꯂꯥꯡꯐꯩꯕꯨ ꯃꯥꯅ ꯆꯠꯅꯤꯡ ꯃꯇꯝꯗ ꯆꯠꯄ, ꯆꯠꯅꯤꯡꯗꯕ ꯃꯇꯝꯗ ꯆꯠꯇꯕ ꯌꯥꯕꯗꯧꯅ ꯐꯩ ꯈꯪꯅꯤꯕ꯫ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯅ ꯂꯥꯡꯐꯩ ꯆꯠꯄ ꯌꯥꯎꯅꯤ ꯍꯥꯏꯔꯁꯨ ꯃꯤꯁꯨ ꯔꯦꯛ ꯍꯥꯏꯖꯤꯟꯒꯦꯕ꯫ ꯇꯣꯝꯅꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯏꯇꯥꯎ, ꯅꯣꯏꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯏꯇꯥꯎ ꯆꯥꯎꯊꯣꯏꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯕꯨꯛꯁꯦ ꯂꯨꯔꯛꯄꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯕꯨꯛ ꯂꯨꯕ ꯇꯥꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯥꯎꯊꯣꯏꯁꯨ ꯃꯥꯅꯤ, ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯤꯕꯁꯤꯁꯨ ꯆꯥꯎꯊꯣꯏꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ, ꯑꯗꯨꯒ ꯑꯋꯥꯠꯄ ꯃꯤ ꯑꯃꯁꯦ ꯊꯤꯗꯨꯅ ꯍꯥꯞꯆꯤꯜꯂꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯁꯣꯝꯗ ꯆꯥꯎꯊꯣꯏꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯃꯥ ꯃꯦꯝꯆꯥꯅ ꯀꯟꯅ ꯉꯥꯡꯂꯤ꯫ ꯆꯥꯎꯊꯣꯏ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦꯗ, ꯇꯥꯅꯤꯡꯗꯕ ꯅꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ꯫ ꯌꯥꯝ ꯉꯥꯡꯅꯤꯡꯂꯒꯅ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯃ ꯉꯥꯡꯔꯣ, ꯄꯦꯟꯅ ꯆꯠꯂꯣꯕ, ꯒ꯭ꯌꯥꯟ ꯐꯝꯃ ꯉꯥꯡꯔꯣꯕ꯫ ꯍꯩ ꯃꯍꯥ ꯆꯟꯗꯥꯟ, ꯅꯪꯒꯤ ꯐꯅꯅꯕꯅꯤꯅꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯦ꯫ ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯉꯣꯟꯗ ꯒꯣꯟꯁꯤꯜꯂꯒ ꯆꯤꯛꯂꯛꯏꯅꯦ ꯃꯁꯦ꯫ ꯍꯦꯔꯥ, ꯑꯩꯕꯨ ꯏꯃꯥꯗ ꯆꯤꯛꯈ꯭ꯔꯤꯕ꯭ꯔꯅꯦ ꯍꯨꯏꯗꯧꯅ? ꯃꯤ ꯑꯩꯅ ꯍꯨꯏꯗꯧꯅ ꯆꯤꯛꯄ ꯑꯣꯏꯊꯣꯛꯇꯕꯅꯤꯀꯣ ꯏꯃꯥ꯫ ꯁꯅꯥꯃꯇꯨꯝ ꯃꯄꯥꯅꯤ ꯁꯥꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯦꯖꯔꯝꯃꯤ꯫ ꯄꯥꯕ, ꯑꯩꯒꯤ ꯉꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ?
ꯁꯥꯎꯊꯣꯏ ꯃꯆꯥꯅꯨꯄꯤꯕꯨ ꯏꯟꯊꯣꯛꯂꯒ ꯀꯗꯥꯏꯗꯤ ꯉꯝꯃꯣꯛꯅꯣ ꯆꯠꯂꯨ ꯆꯠꯂꯨ ꯁ꯭ꯋꯥꯏ ꯆꯠꯂꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯁꯤꯗꯤ ꯃꯦꯝꯆꯥꯅ ꯁꯥꯎꯊꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯏꯁꯨꯗ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯥ ꯃꯇꯨꯡꯗꯅꯦ ꯑꯗꯨꯒꯨꯝꯕ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯍꯥꯏꯒꯅꯨꯀꯣ ꯃꯕꯣꯛ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯑꯁ ꯏꯃꯥ ꯑꯩꯅ ꯏꯆꯥꯗ ꯋꯥ ꯉꯥꯡꯕꯩ ꯍꯛꯀ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯍꯥ ꯇꯧꯔꯤꯁꯤꯕꯣ ꯃꯄꯥ ꯑꯃꯅ ꯃꯆꯥꯗ ꯉꯥꯡꯕ ꯋꯥꯔꯣ ꯅꯪꯅ ꯉꯁꯤ ꯏꯁꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯅꯥꯛꯇ ꯆꯪꯂꯛꯄꯗ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯑꯐꯕ ꯋꯥ ꯍꯥꯏꯔꯕꯗꯤꯅꯦ ꯀꯗꯥꯏꯗꯒꯤ ꯇꯥꯅꯤꯡꯒꯅꯤ ꯍꯥꯏꯕꯒꯦ ꯁꯅꯥꯃꯇꯨꯝ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ ꯃꯇꯧ ꯂꯩꯕꯤ ꯃꯆꯥꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯍꯪꯂꯛꯏ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯏꯆꯥꯗ ꯏꯃꯥ ꯐꯨꯒꯦ ꯍꯥꯏꯔꯣ ꯏꯃꯥꯗ ꯁꯅꯥꯃꯇꯨꯝ ꯍꯦꯟꯅ ꯀꯞꯂꯗꯨꯅ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯥꯕꯗ ꯉꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ ꯄꯥꯕꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯁꯤꯗꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯏꯃꯥ ꯊꯣꯏꯕꯤ ꯍꯣꯏ ꯆꯥꯎꯕꯤ ꯍꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯃꯄꯥꯗꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯀꯩꯊꯦꯜꯗꯒꯤ ꯉꯃꯣꯛ ꯑꯗꯨꯝ ꯂꯩꯔꯛꯏ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯁꯨꯂꯩꯁꯨ ꯂꯩꯔꯛꯇꯦ ꯃꯇꯧ ꯂꯩꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯄꯥꯕꯗ ꯉꯃꯣꯛ ꯂꯩꯕꯤꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄ ꯈꯨꯗꯤꯡ ꯏꯆꯥꯒꯤ ꯉꯃꯣꯛ ꯃꯌꯥꯝ ꯂꯩꯔꯛꯂꯤꯕꯗꯨꯗꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯏꯄꯨ ꯏꯕꯣꯛꯅꯁꯨ ꯑꯗꯨꯝ ꯂꯩꯔꯛꯂꯤꯕꯗꯨꯗꯤ ꯏꯆꯥꯒꯤ ꯉꯃꯣꯛ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕ ꯐꯠꯇꯦ ꯃꯤꯒꯤ ꯃꯄꯥꯗꯤ ꯐꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯞꯂꯝꯂꯕ ꯃꯇꯨꯡ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯁꯅꯥꯃꯇꯨꯝꯗꯣ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯇꯥꯜꯂꯛꯇꯅꯤ ꯁꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯇꯧ ꯂꯩꯕꯤ ꯃꯇꯧ ꯂꯩꯕꯤ ꯃꯇꯧ ꯂꯩꯕꯤ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯥ ꯑꯩꯅ ꯀꯧꯕ ꯇꯥꯔꯕꯗꯤ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯅꯨꯃꯤꯠ ꯆꯥꯛ ꯌꯨꯡꯈꯠꯂꯛꯄꯁꯤꯗ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯨꯄꯥ ꯉꯥꯡꯗꯅ ꯆꯪꯂꯛꯏ ꯃꯇꯧ ꯂꯩꯕꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯄꯪꯀꯧ ꯀꯧꯔꯤꯕꯗꯨꯕꯨ ꯑꯩꯁꯦ ꯅꯪ ꯌꯥꯝꯅ ꯀꯧꯅꯤꯡꯕꯒ ꯃꯥꯟꯕ꯭ꯔꯣ ꯍꯥ ꯌꯥꯝ ꯀꯧꯅꯤꯡꯕꯒ ꯃꯥꯟꯕ꯭ꯔꯕ ꯍꯣ ꯀꯧꯅꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯀꯧꯔꯛꯏꯅꯣ ꯀꯩ ꯀꯧꯕꯤꯔꯛꯏꯅꯣꯕ ꯅꯨꯡꯁꯥ ꯁꯥꯏꯁꯦ ꯁꯤꯡꯖꯨ ꯆꯨꯔꯣ ꯆꯥꯁꯦ ꯁꯥꯅꯒ ꯁꯥꯕꯅꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯑꯩ ꯐꯃꯨꯡꯗ ꯂꯣꯡꯅꯤ ꯍꯤꯞꯂꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯒ ꯆꯥꯅꯤꯡꯉꯤ ꯁꯤꯡꯖꯨꯒꯗꯣ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯅꯈꯨꯠꯅ ꯁꯨꯔꯒ ꯆꯥꯕꯁꯨ ꯌꯥꯔꯤ ꯄꯣꯠꯅꯤꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯤꯡꯖꯨꯒꯗꯣ ꯅꯨꯄꯤ ꯅꯪ ꯂꯩꯅ ꯑꯩꯅ ꯁꯤꯡꯖꯨꯒꯗꯣ ꯁꯨꯗꯣꯔꯤꯕ ꯅꯪ ꯂꯩꯔꯤꯁꯦ ꯀꯩꯗꯧꯅꯕꯗꯣ ꯑꯗꯨꯗꯤ ꯍꯥ ꯀꯩꯗꯧꯅꯕꯗꯣ ꯅꯪ ꯂꯩꯔꯤꯁꯦ ꯍꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯤꯌꯦ ꯅꯨꯡꯁꯤꯔꯕ ꯏꯄꯥ ꯏꯃꯥꯗꯣ ꯊꯥꯗꯣꯛꯂꯒ ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯗ ꯂꯥꯛꯈꯤꯕꯅꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯁꯧ ꯂꯥꯡꯗꯕꯤ ꯋꯥ ꯉꯥꯡꯗꯅ ꯑꯗꯨꯝ ꯇꯧꯔꯣꯗꯅ ꯅꯕꯨꯛꯅ ꯆꯥꯅꯤꯡꯉꯤꯗꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯈꯨꯠꯅ ꯁꯨꯔꯒ ꯆꯥꯎꯕ ꯅꯔꯜꯅ ꯁꯤꯛꯀꯤ ꯂꯩꯇꯅ ꯅꯤꯡꯊꯧ ꯁꯥꯗꯅ ꯐꯃꯨꯡꯗ ꯂꯣꯡꯂꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯅꯨꯄꯥ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯂ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯅꯨꯄꯤꯅ ꯑꯩꯅ ꯍꯥꯏꯔꯗꯤ ꯀꯣꯛ ꯇꯧꯔꯣꯗꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯀꯟꯅ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯥꯕꯗ ꯃꯦꯝꯆꯥꯅ ꯆꯩꯔꯛꯏ ꯁꯥꯎꯊꯣꯏ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯍꯥ ꯑꯗꯨ ꯀꯟꯅ ꯋꯥ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯨꯃꯤꯠ ꯆꯥꯛ ꯌꯨꯡꯈꯠꯂꯛꯄꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥ ꯀꯟꯅ ꯉꯥꯡꯕꯤꯗꯣ ꯉꯥꯡꯗꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯁꯥꯎꯊꯣꯏ ꯁꯥꯎꯅ ꯆꯥꯎꯊꯣꯏ ꯃꯤꯅ ꯋꯥ ꯉꯥꯡꯉꯁꯨ ꯆꯥꯎꯊꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯔꯁꯨ ꯆꯥꯎꯊꯣꯏ ꯀꯧꯗꯣꯔꯤꯕꯣ ꯏꯃꯥ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯔꯛꯏꯗꯨꯅ ꯍꯥ ꯑꯩꯅ ꯍꯪꯕꯗꯤ ꯃꯄꯥꯟꯁꯤꯗ ꯅꯪꯒꯤ ꯅꯥꯈꯣꯜ ꯉꯥꯛꯇ ꯍꯧꯅ ꯇꯥꯕꯁꯤꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯕꯅꯤꯅꯦ ꯅꯪꯅ ꯅꯕꯨꯛ ꯐꯠꯇꯕꯁꯤꯗꯤ ꯆꯥꯎꯊꯣꯏꯕꯣ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯈꯪꯗꯦꯅꯦ ꯐꯠꯇꯅ ꯍꯦꯛꯇ ꯈꯜꯂꯤ ꯅꯃꯧ ꯁꯛ ꯐꯖꯕꯤꯁꯤꯗ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯤ ꯁꯨꯔꯧꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯃꯧ ꯁꯛ ꯐꯖꯕꯤꯁꯤꯅ ꯀꯣꯠꯊꯗꯅ ꯁꯨꯝ ꯂꯩꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯀꯔꯤꯁꯨ ꯂꯩꯇ ꯋꯥ ꯑꯃꯒꯤꯁꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯏꯃꯥ ꯅꯣꯏꯒꯤꯁꯦ ꯅꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕ ꯍꯥ ꯅꯠꯇꯦ ꯑꯩꯁꯦ ꯅꯣꯏꯅ ꯇꯣꯈꯥꯏ ꯇꯥꯅꯕ ꯌꯥꯝ ꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯂꯦꯞ ꯇꯥꯕ ꯈꯔ ꯌꯥꯔꯤꯉꯩꯗꯅꯦ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯗꯅ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯌꯥꯎꯔꯛꯀꯗꯧꯔꯦ ꯍꯥꯏ ꯃꯧ ꯂꯥꯛꯑꯣ ꯏꯅꯦꯝꯒꯅꯦ ꯁꯤꯡꯖꯨ ꯁꯨꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯆꯪꯗꯨꯅ ꯁꯤꯡꯖꯨ ꯃꯌꯥꯟ ꯁꯦꯝꯗꯨꯅ ꯁꯣꯏꯔꯕ ꯃꯇꯨꯡ ꯉꯥꯔꯤ ꯃꯣꯔꯣꯛ ꯑꯣꯝꯂꯗꯨꯅ ꯁꯤꯡꯖꯨꯗꯨ ꯐꯖꯅ ꯇꯣꯠꯂꯝꯃꯤ ꯃꯇꯧ ꯂꯩꯕꯤꯅ ꯃꯀꯨꯕꯣꯛꯀꯤ ꯁꯤꯡꯖꯨ ꯁꯔꯨꯛ ꯄꯤꯈ꯭ꯔ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯨꯛ ꯄꯤꯕ ꯆꯪꯂꯛꯏ ꯁꯦ ꯁꯤꯡꯖꯨ ꯍꯥꯏꯗꯣ ꯊꯝꯃꯨ ꯐꯃꯨꯡ ꯑꯁꯤꯗ ꯊꯝꯃꯨ ꯍꯥꯏꯔꯕꯅꯤꯅ ꯊꯝꯃꯝꯃꯦꯀꯣ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯩꯗꯣꯛꯂꯒ ꯏꯁꯧ ꯂꯥꯡꯕ ꯀꯟꯕꯅꯤꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯂꯩꯕꯤ ꯆꯥꯎꯊꯣꯏ
ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯏ꯫ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯨꯞꯄ ꯍꯧꯕꯒ ꯈꯜꯂꯛꯏ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ꯫ ꯍꯩꯁ, ꯑꯩꯒꯤ ꯁꯤꯡꯖꯨ ꯁꯔꯨꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯅꯗꯤ ꯏꯃꯥ ꯍꯣꯏꯗꯤ ꯀꯌꯥꯝ ꯆꯥꯔꯝꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯑꯗꯨꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯊꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯦꯝꯆꯥ ꯃꯇꯧ ꯂꯩꯕꯤ ꯁꯤꯡꯖꯨ ꯆꯥꯔꯤ꯫ ꯃꯃꯥꯒ ꯃꯕꯣꯛꯀꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯍꯥꯎꯒꯗꯕꯣꯏ ꯅꯤꯡꯗꯨꯅ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯁꯤꯡꯖꯨ ꯆꯥꯕꯗꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯆꯥꯎꯊꯣꯏ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯃꯥ ꯍꯣꯏꯅ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯣꯏꯒꯤꯁꯦ ꯑꯩ ꯊꯣꯛꯂꯦꯅ ꯂꯣꯠꯁꯤꯜꯂꯤꯔꯣ ꯁꯤꯡꯖꯨ? ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯉꯛꯅ ꯌꯦꯡꯂꯒ, ꯀꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅꯣ ꯅꯪ ꯅꯨꯡꯁꯤꯠꯂꯛꯂꯤꯕꯁꯤꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ? ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄ ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯪꯕꯗꯤ ꯅꯣꯏꯒꯤ ꯁꯤꯡꯖꯨꯁꯦ ꯂꯣꯠꯁꯤꯜꯂꯤꯔ ꯍꯪꯕꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯗꯣ ꯇꯧꯔꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ? ꯁꯤꯡꯖꯨꯁꯦ ꯅꯪꯅ ꯆꯥꯁꯦ ꯍꯥꯏꯕꯗꯨꯗ ꯅꯪꯒꯤ ꯁꯔꯨꯛꯅ ꯍꯦꯟꯅ ꯍꯥꯞꯄꯤꯕꯅꯤ꯫ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯝ ꯍꯥꯞꯄꯦꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯔꯝꯃꯅꯤ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯟꯕꯤꯔꯤ ꯋꯥꯈꯜꯁꯦ? ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦ, ꯅꯪꯅꯗ ꯈꯨꯝꯂꯛꯏ꯫ ꯅꯌꯥꯗꯨ ꯀꯥꯔꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯅ ꯉꯥꯡꯂꯛꯄ ꯋꯥꯗ ꯈꯨꯝꯅꯕ ꯅꯪ ꯑꯗꯨꯝ꯫ ꯄꯨꯛ ꯐꯠꯇꯕ ꯏꯋꯥ ꯏꯄꯨꯔꯣꯏꯕꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕꯁꯦ ꯐꯖꯐꯝ ꯂꯩꯇꯦ, ꯋꯥꯁꯨ ꯌꯥꯝ ꯋꯥꯏ꯫ ꯃꯤꯅ ꯐꯅ ꯐꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ, ꯐꯠꯇꯅ ꯑꯗꯨꯝ ꯈꯟꯈꯤꯅꯤ꯫ ꯆꯥꯎꯊꯣꯏ ꯑꯀꯥꯏꯕ ꯋꯥ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯁꯤꯡꯖꯨ ꯍꯥꯞꯄ ꯀꯣꯟꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯕ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯧ ꯂꯩꯕꯤ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯁꯨꯛ ꯐꯠꯇꯕ ꯅꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯣꯛꯑꯝꯃꯤꯅꯣ? ꯃꯕꯨꯛꯅꯕꯨ ꯐꯠꯇ꯭ꯔꯤꯕ, ꯍꯤꯡꯃꯤꯟꯅꯕ ꯋꯥꯗꯣꯔꯤ ꯑꯣꯟꯊꯣꯛꯅ꯫ ꯃꯇꯧ, ꯏꯅꯦꯝꯁꯨ ꯈꯪꯍꯧꯗ꯭ꯔꯦꯅꯦ, ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯁꯨꯝ ꯇꯧꯔꯦꯅꯦ, ꯃꯊꯟꯇ ꯄꯣꯛꯄ ꯅꯨꯄꯥꯁꯦ ꯃꯕꯨꯛ ꯐꯠꯇꯦꯗꯣ꯫ ꯑꯗꯣ ꯅꯈꯣꯏꯅ ꯀꯨꯕꯣꯛ ꯍꯣꯏꯗꯤ ꯃꯊꯟꯇ ꯄꯣꯛꯂꯕꯁꯨ ꯆꯥꯎꯊꯣꯏꯗꯧꯅ ꯃꯕꯨꯛ ꯐꯠꯇꯕ ꯈꯣꯠꯇꯕꯗꯤ ꯇꯧꯗꯦꯅꯦ꯫ ꯄꯥꯈꯪꯒ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯕꯨꯛ ꯃꯄꯥꯎꯒꯁꯦ ꯐꯈ꯭ꯔꯕ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯨ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯩꯗ, ꯏꯀꯨꯕꯣꯛꯇꯒꯤ ꯇꯥꯗꯅ꯫ ꯃꯥꯅ ꯐꯒꯦꯅ ꯐꯔꯗꯕꯨ ꯀꯌꯥꯝ ꯐꯔꯝꯗꯣꯏꯅꯣ ꯏꯆꯥ ꯑꯣꯏꯔꯁꯨ ꯈꯪꯉꯤ ꯃꯃꯥ ꯑꯩꯅ꯫ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯃꯥ ꯅꯪꯁꯨ, ꯅꯆꯥꯅꯨꯄꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯌꯥꯝ ꯐꯒꯦꯗꯤꯅꯦ ꯃꯁꯥꯗ ꯍꯪꯉꯨ, ꯑꯗꯨꯒ ꯈꯪꯅꯤ꯫ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯉꯥꯡꯅꯔꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯩꯔꯛꯏ, ꯌꯥꯔꯦ ꯅꯈꯣꯏ ꯅꯅꯤ ꯅꯃꯧꯒꯤ ꯋꯥꯊꯤꯗꯣ꯫ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯗꯤꯅꯦ ꯆꯥꯕꯒꯤ ꯂꯨꯈꯥꯛꯀꯥꯗꯣ ꯐꯦꯡꯗꯣꯛꯂꯒ ꯅꯊꯧ ꯇꯧꯔꯨꯁꯨ, ꯅꯨꯄꯥ ꯑꯐꯕꯒꯤ ꯅꯨꯄꯤ ꯁꯥ꯫ ꯏꯄꯤꯛ ꯄꯤꯛꯈꯩ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯃꯄꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ, ꯀꯔꯤꯕꯨ ꯈꯪꯅꯗꯅ ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕ ꯃꯥꯅ꯫ ꯑꯁꯦꯡꯕꯩꯁꯨ ꯄꯨꯄꯨ, ꯇꯥꯅꯤꯡꯗꯦ ꯑꯩꯁꯨ ꯑꯕꯣꯛꯀ ꯏꯃꯥꯒꯅ ꯁꯥꯟꯅꯕ ꯋꯥꯔꯤꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯑꯗꯨꯝ ꯈꯥꯡꯉ ꯂꯩꯅꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯃꯇꯨꯝ ꯃꯃꯥꯒ ꯃꯕꯣꯛꯀꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯆꯩꯔꯛꯏ, ꯍꯦ ꯍꯩꯅꯨ ꯇꯔꯦꯡ, ꯅꯪꯕꯨꯁꯨ ꯐꯔꯣꯏꯗꯧꯔꯤ ꯅꯄꯥ ꯂꯧꯗꯅ꯫ ꯁꯥꯃꯨꯅ ꯆꯩꯔꯛꯏ, ꯍꯩ ꯏꯁꯨꯗ ꯆꯩꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ, ꯅꯊꯧꯗꯣ ꯇꯧꯔꯣꯅꯦ ꯅꯣꯏꯕꯨ ꯆꯠꯂꯣ꯫ ꯍꯣꯏꯕ ꯄꯥꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯀꯣꯝꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯇꯧ ꯂꯩꯕꯤꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯤ ꯃꯇꯥ ꯊꯣꯏꯅꯨꯗꯨ ꯃꯇꯥ ꯃꯇꯧ ꯂꯩꯕꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯄꯨꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯂꯩꯕꯤ ꯃꯇꯥ ꯊꯣꯏꯅꯨ ꯎꯕꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯂꯥꯎ ꯆꯪꯉꯨ ꯐꯝꯁꯤ, ꯑꯩ ꯃꯣꯔꯥ ꯂꯧꯊꯣꯛꯎꯒꯦ꯫ ꯊꯣꯏꯅꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯇꯥ, ꯑꯗꯣ ꯅꯣꯏ ꯈꯨꯔꯥ ꯍꯣꯏ ꯏꯟꯗꯣꯟ ꯍꯣꯏꯗꯤ ꯂꯩꯕ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯄꯥꯕꯒ ꯏꯃꯥꯒꯗꯤ ꯊꯕꯛ ꯑꯃ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯏꯇꯥ꯫ ꯑꯣ, ꯑꯗꯣ ꯅꯣꯏ ꯇꯥꯗꯒ ꯏꯆꯥ ꯁꯅꯥꯃꯇꯨꯝꯒꯗꯤ ꯂꯩꯇ꯭ꯔꯣ? ꯁꯅꯥꯃꯇꯨꯝꯗꯤ ꯏꯃꯨꯡꯗ ꯆꯔꯥ ꯋꯥꯜꯍꯧꯏ ꯏꯇꯥ, ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯃꯥꯟꯅꯕꯗꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯂꯧꯔꯨꯅꯦ ꯍꯥꯏꯗꯅ ꯆꯠꯈꯤꯌꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯄ ꯇꯥꯟꯖꯥ ꯑꯃꯗ ꯂꯥꯛꯑꯦꯗꯨꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ? ꯑꯣ, ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯅꯣꯏ ꯇꯥꯗ ꯑꯃꯗꯤ ꯈꯨꯔꯥ ꯏꯟꯗꯣꯟ ꯃꯈꯣꯏꯒ ꯄꯨꯟꯅꯅꯦ ꯁꯛꯈꯪ ꯅꯟꯒꯦ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤ꯫ ꯑꯣ ꯍꯩꯃꯥ, ꯑꯩꯗꯤ ꯎꯔꯨꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯇꯥꯗ꯫ ꯅꯤꯡꯊꯦꯝꯅ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯎꯗꯕ ꯍꯥꯏꯁꯤꯗꯤ ꯎꯗꯕꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯃꯤꯌꯥꯝꯅ, ꯎꯗꯕ ꯍꯥꯏꯁꯤꯗꯤ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯇꯥꯗ ꯅꯆꯟꯁꯦ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ? ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯗꯧꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯋꯥꯉꯥꯡ ꯑꯁꯤ ꯌꯥꯗꯦ, ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯕ꯫ ꯊꯣꯏꯅꯨꯅ, ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ, ꯏꯇꯥ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯇꯥ ꯅꯤꯡꯊꯦꯝ ꯀꯧꯕ ꯇꯥꯔꯦꯅꯦ꯫ ꯍꯣꯏ꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯛ ꯇꯥꯛꯏ ꯃꯥꯒꯤ ꯃꯇꯥꯕꯨ꯫ ꯅꯨꯄꯥ, ꯃꯥꯅ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯏꯇꯥ ꯃꯇꯧ ꯂꯩꯕꯤ,
ꯑꯣ ꯑꯗꯨꯗꯤ ꯏꯆꯜ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯊꯣꯏꯅꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯥꯗꯕꯨ ꯏꯆꯜ ꯀꯧꯗ꯭ꯔꯗꯤ ꯏꯆꯦ ꯀꯧꯒꯦ ꯍꯥꯏꯔꯤꯔꯣ ꯅꯨꯄꯥ ꯅꯪꯒꯤꯅꯦ ꯁꯣꯅꯨ ꯁꯨꯕꯗꯨ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤꯕ ꯑꯗꯨꯗ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤꯕꯩ ꯋꯥꯅꯤ ꯀꯥꯎꯒꯜꯂꯤꯕ ꯅꯀꯣꯛꯇꯣ ꯅꯣꯡꯃꯗꯤ ꯅꯨꯡꯖꯥꯎ ꯄꯥꯏꯔꯒ ꯊꯣꯝꯗꯠꯄ ꯁꯣꯏꯔꯣꯏ ꯑꯩꯅ ꯊꯣꯏꯅꯨ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯅꯣꯡꯃꯃꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯒ ꯅꯤꯡꯊꯦꯝꯒꯅ ꯊꯣꯛꯈꯤꯕꯗꯨ ꯆꯥꯎꯊꯣꯏꯅ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ ꯐꯅ ꯈꯟꯕ ꯍꯩꯇꯕ ꯆꯥꯎꯊꯣꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯐꯠꯇꯅ ꯈꯟꯕ ꯍꯧꯔꯛꯏ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯌꯨꯝꯗ ꯂꯩꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯍꯧꯅꯔꯒ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗ ꯂꯩꯔꯝꯒꯗꯕꯅꯤ ꯍꯩꯁ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯨꯗ ꯍꯪꯂꯒꯦ ꯉꯁꯤꯗꯤ ꯃꯥ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯉꯃꯣꯛ ꯑꯃ ꯂꯩꯕꯤꯈꯤꯒꯦ ꯍꯣꯔꯦꯟ ꯑꯩꯅ ꯍꯪꯕ ꯋꯥꯗ ꯃꯥꯅ ꯂꯣꯏꯅ ꯈꯨꯝꯃꯛꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯂꯩꯔꯗꯨꯅ ꯂꯥꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗ ꯄꯛꯀꯥ ꯇꯥꯔꯅꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯄꯨꯝꯕ ꯍꯪꯕꯗ ꯑꯉꯥꯡ ꯅꯝꯆꯣꯕꯤꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯉꯃꯣꯛ ꯀꯕꯣꯛ ꯈꯣꯏꯗꯨꯝꯒ ꯂꯩꯕꯁꯤꯗ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯔꯝꯕ ꯈꯪꯍꯧꯗꯦ ꯆꯥꯎꯊꯣꯏ ꯁꯨꯃꯥꯡꯗ ꯃꯆꯥꯅꯨꯄꯤ ꯁꯅꯥꯃꯇꯨꯝ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯑꯉꯥꯡ ꯅꯪ ꯁꯤ ꯂꯥꯛꯎ ꯑꯩ ꯋꯥ ꯍꯪꯒꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯒꯁꯦ ꯑꯩꯅ ꯂꯩꯊꯔꯛꯂꯕꯅꯤ ꯁꯅꯥꯃꯇꯨꯝ ꯃꯄꯥꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯄꯥꯏꯕꯗ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯒꯤ ꯉꯃꯣꯛ ꯂꯩꯔꯛꯏꯔꯣ ꯉꯁꯤꯗꯤ ꯍꯣꯏꯅꯦ ꯂꯩꯔꯛꯏꯅꯤ ꯑꯗꯣ ꯑꯩꯅ ꯉꯃꯣꯛ ꯂꯩꯔꯤꯁꯦ ꯊꯥꯗ ꯂꯩꯔꯛꯄ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ ꯀꯩꯒꯤ ꯂꯩꯔꯛꯏꯅꯣ ꯕꯥꯕꯥ ꯁꯤ ꯆꯥꯎ ꯑꯗꯨꯒ ꯍꯪꯒꯦ ꯁꯅꯥꯃꯇꯨꯝ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯍꯪꯂꯛꯏ ꯃꯄꯥꯗ ꯕꯥꯕꯥ ꯆꯥꯕ ꯂꯣꯏꯔꯦ ꯍꯪꯉꯣ ꯌꯥꯔꯦ ꯆꯥꯕꯗꯤ ꯐꯔꯦ ꯀꯦꯒꯦ ꯇꯤꯟꯅ ꯃꯅꯥ ꯆꯥꯕꯗꯧꯅ ꯃꯤꯀꯨꯞꯇ ꯇꯨꯡ ꯆꯥꯎꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯨꯕꯨ ꯆꯥꯊꯣꯛꯏꯅꯦ ꯕꯥꯕꯥ ꯍꯪꯉꯣꯏꯗꯣ ꯑꯣꯏꯗꯤ ꯑꯩ ꯁꯥꯟꯅꯔꯨꯔꯒꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯆꯥꯊꯣꯛꯂꯒ ꯆꯠꯈꯤꯒꯦꯗꯤ ꯀꯗꯥꯏꯗ ꯌꯥꯔꯅꯤ ꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯐꯝ ꯂꯥꯛꯎ ꯑꯩ ꯋꯥ ꯍꯪꯒꯦ ꯁꯅꯥꯃꯇꯨꯝ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯍꯪꯉꯣ ꯌꯥꯔꯦ ꯕꯥꯕꯥ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯗꯣ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯨꯄꯥꯗꯨꯅ ꯅꯃꯥꯒ ꯂꯣꯟꯅ ꯈꯪꯅꯕ ꯅꯨꯄꯥꯔꯥ ꯍꯥ ꯕꯥꯕꯥ ꯀꯩꯅꯣ ꯍꯪꯉꯤ ꯋꯥꯗꯨꯕꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯅꯨꯄꯥꯗꯤ ꯕꯥꯕ ꯅꯪ ꯂꯩꯁꯤꯗꯤ ꯕꯥꯕꯒ ꯏꯃꯥꯒ ꯂꯣꯟꯅ ꯑꯃꯨꯛ ꯈꯪꯅꯩꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯨ ꯍꯥꯏꯔꯝꯗꯅ ꯍꯥꯏꯁꯨ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯉꯤ ꯍꯦ ꯒꯙꯥ ꯃꯁꯤꯗꯤ ꯄꯪꯉꯤ ꯊꯤ ꯆꯥꯎ ꯅꯪꯗꯤ ꯕꯥꯕꯥ ꯑꯩꯗꯤ ꯆꯥꯛ ꯑꯗꯨꯝ ꯆꯥꯏ ꯕꯥꯕ ꯑꯣꯏꯅ ꯆꯥꯎ ꯊꯤꯗꯨꯗꯤ ꯃꯤꯅꯕꯨ ꯊꯤ ꯆꯥꯅꯕ꯭ꯔꯥ ꯍꯨꯏꯅ ꯆꯥꯗꯧꯅꯤ ꯊꯤꯗꯤ ꯑꯗꯨꯅ ꯕꯥꯕꯥ ꯅꯪꯗꯤ ꯍꯨꯏꯅꯤꯅꯅꯦ ꯆꯥꯎ ꯊꯤꯗꯣ ꯍꯩ ꯁꯅꯥꯃꯇꯨꯝ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥꯔ ꯈꯪꯗꯕ ꯅꯪ ꯑꯩꯅ ꯍꯪꯕꯗꯤꯅꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯍꯪꯕꯅꯤ ꯅꯨꯄꯥꯗꯨꯔꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯕꯥꯕꯥ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯈꯪꯉꯕ ꯃꯀꯣꯛ ꯆꯥꯛꯏ ꯍꯩ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯃꯁꯤꯗꯤ ꯇꯞꯅ ꯐꯨꯗꯠꯄ ꯅꯃꯥ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏꯅ ꯃꯥꯒꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯆꯥ ꯅꯠꯇꯕꯒꯨꯝ ꯃꯈꯣꯡꯅꯒ ꯀꯥꯎꯗꯨꯅ ꯐꯨꯕꯤꯔꯝꯃꯤ ꯁꯅꯥꯃꯇꯨꯝ ꯃꯥꯁꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯐꯨꯔꯛꯄꯗꯨꯗ ꯃꯄꯨ ꯃꯕꯣꯛ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯍꯧꯅ ꯀꯞꯂꯝꯃꯤ ꯃꯇꯧ ꯂꯩꯕꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯤꯕꯗꯨ ꯏꯁꯤꯡ ꯆꯥꯏꯔꯤꯕꯗꯨ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯅꯨꯡꯁꯤꯠ ꯀꯨꯝꯌꯥꯡꯅ ꯆꯦꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯁꯅꯥꯃꯇꯨꯝ ꯑꯗꯨ ꯀꯟꯅ ꯀꯞꯄꯤꯗꯤ ꯁꯅꯥꯃꯇꯨꯝ ꯀꯞꯂꯗꯨꯅ ꯏꯃꯥ ꯕꯥꯕꯅ ꯃꯈꯣꯡꯗ ꯀꯥꯎꯔꯒ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯃꯇꯧ ꯂꯩꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯨꯄꯥ ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯆꯥꯁꯤꯗ ꯅꯈꯣꯡꯗ ꯀꯥꯎꯔꯒ ꯐꯨꯔꯤꯕ ꯆꯥꯎꯊꯣꯏ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯩꯅ ꯈꯣꯡꯅ ꯀꯥꯎꯔꯨꯒꯤ ꯅꯨꯄꯤ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤ ꯅꯨꯄꯥ ꯑꯉꯥꯡꯅꯕꯨ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯍꯧꯅꯗꯦꯀꯣ ꯆꯨꯝꯂꯝꯒꯅꯤꯌꯦ ꯑꯩꯗꯤ ꯈꯪꯗꯦ ꯈꯣꯡꯁꯦ ꯂꯝꯁꯥꯡ ꯆꯠꯂꯨꯕꯁꯤꯗ ꯁꯖꯤꯡ ꯍꯧꯔꯦ ꯍꯥꯏꯅ ꯀꯥꯎꯊꯣꯛꯄꯅꯤ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯥꯟꯕ ꯑꯣꯏꯔꯝꯅꯤ ꯀꯌꯥꯗ ꯃꯆꯤꯜ ꯊꯤꯔꯤꯕ ꯅꯨꯄꯥꯗꯨ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯅꯤꯀꯣ ꯑꯩꯅ ꯍꯌꯦꯡ ꯁꯤꯔꯤ ꯐꯥꯎꯕ ꯍꯤꯡꯃꯤꯟꯅꯒꯗꯣꯏꯁꯦ ꯁꯅꯥꯃꯇꯨꯝ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯅ ꯍꯥꯏꯁꯦ ꯑꯣꯏꯗꯕꯅꯤ ꯈꯪꯉꯕ ꯕꯥꯕꯅ ꯉꯁꯤꯒꯤ ꯍꯜꯂꯛꯄꯗ
ꯑꯩꯒꯤ ꯉꯥꯃꯣꯛ ꯂꯩꯔꯦ ꯃꯥꯅ ꯍꯥꯏꯕ ꯉꯥꯃꯣꯛ ꯄꯤꯖꯒꯦ ꯉꯁꯥꯏ 이마기 나타도 어떻게 누빠도 이마가 로나 강남은 누빠라 하이로 하이바 바바나 이건다 누기 굽나마기 바바나 굽먹는 거이니 또 ꯑꯩꯅ ꯈꯜꯂꯦꯕ ꯀꯩꯅꯣꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯅꯪꯅꯦ ꯅꯕꯨꯛ ꯐꯠꯇꯗꯅ ꯅꯇ ꯁꯤꯗꯣꯏꯅꯤ ꯅꯪ ꯅꯇ ꯁꯤꯗꯣꯏꯅꯦꯕ ꯁꯤꯗꯣꯏꯕ ꯁꯥꯃꯨ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯁꯨ ꯅꯨꯄꯤ ꯀꯞꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯒꯥꯗꯨ ꯊꯥꯡꯒꯠꯂꯒ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯄꯥꯈꯠ ꯍꯪꯂꯛꯏ ꯏꯁꯨ ꯁꯅꯥ ꯀꯩꯗꯧꯔꯦ ꯀꯞꯂꯤꯗꯤ ꯁꯅꯥꯃꯇꯨꯝ ꯃꯄꯨ ꯎꯕꯗ ꯍꯦꯟꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯕꯥꯕꯥꯅ ꯑꯩ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯤꯕ ꯁꯥꯃꯨ ꯁꯥꯎꯅ ꯀꯔꯤ ꯄꯥꯞ ꯆꯦꯟꯕ ꯃꯈꯣꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯁꯨ ꯁꯅꯥꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯤꯕ ꯃꯁꯤ ꯂꯤꯆꯩꯁꯤꯅ ꯀꯟꯊꯈꯤꯕꯁꯤ ꯃꯈꯣꯡꯁꯦ ꯄꯥꯞ ꯆꯦꯟꯕ ꯃꯈꯣꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯃꯈꯩ ꯁꯥꯃꯨ ꯃꯥꯅ ꯄꯥꯏꯕ ꯂꯤꯆꯩ ꯑꯗꯨꯅ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗ ꯆꯥꯎꯊꯣꯏ ꯃꯄꯥꯒꯤ ꯂꯤꯆꯩꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯀꯥꯍꯦꯛ ꯌꯧꯕꯒ ꯁꯥꯎꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯑꯩ ꯐꯨꯔꯤꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯣꯛꯄ ꯅꯠꯇꯕꯒꯤꯅꯤ ꯑꯄꯣꯛꯄ ꯑꯣꯏꯔꯝꯃꯒꯕꯨ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯄꯨꯔꯛꯀꯗ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯇꯞ ꯐꯨꯒꯥꯏꯔꯨꯅꯤꯀꯣ ꯑꯩ ꯉꯥꯏꯅꯤ ꯍꯅꯨꯕꯅ ꯀꯜꯂꯛꯄ ꯂꯤꯆꯩꯒꯤ ꯆꯩꯅꯥꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯧ ꯂꯩꯕꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯁꯅꯥꯃꯇꯨꯝ ꯄꯨꯄꯨ ꯍꯣꯏ ꯕꯨꯕꯣꯛ ꯍꯣꯏꯗꯣ ꯅꯪ ꯄꯥꯕ ꯍꯣꯏꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯀꯧꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯆꯥꯕ ꯆꯪꯅꯔꯛꯇꯨꯅ ꯃꯥꯒꯤ ꯄꯨꯈꯝ ꯃꯄꯥꯗ ꯐꯝꯊꯅꯔꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯅꯔꯝꯃꯤ ꯁꯅꯥꯃꯇꯨꯝꯗꯤ ꯃꯄꯨꯒ ꯆꯥꯛ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯒ ꯄꯨꯈꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯎꯊꯣꯏ ꯆꯥꯛ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯆꯥꯛ ꯆꯥꯔꯤꯕ ꯄꯨꯈꯝꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯔꯥꯎꯕ ꯅꯤꯗꯨꯅ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯤꯡꯅꯔꯤꯕ꯭ꯔꯕ ꯈꯨꯝꯃꯨ ꯅꯆꯤꯟ ꯈꯨꯡꯗꯧ ꯇꯨꯝꯃꯤꯗꯣ ꯈꯨꯡꯗꯧꯅ ꯇꯧꯃꯤ ꯅꯆꯤꯟꯗꯣ ꯈꯨꯝꯃꯣꯕ ꯀꯔꯤꯅꯣꯗ ꯅꯨꯄꯥ ꯄꯥꯕ ꯏꯃꯥ ꯂꯩꯔꯤ ꯈꯔꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯋꯥꯗꯣ ꯉꯥꯡꯕꯤꯌꯨꯕ ꯏꯃꯨꯡꯁꯦ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯏꯃꯨꯡ ꯑꯃꯒꯨꯝꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯃꯅꯤꯡ ꯄꯪꯇꯝ ꯇꯝꯅ ꯉꯥꯡꯅꯔꯣꯏꯁꯤ ꯍꯩꯄꯥꯁꯤꯡꯕꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ ꯃꯦꯝꯆꯥꯅ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯃꯥꯒꯤ ꯆꯥꯎꯊꯣꯏ ꯅꯪꯕꯣ ꯅꯣꯡꯃꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯕꯗꯨꯕꯣ ꯏꯃꯥ ꯑꯩꯒꯤꯁꯦ ꯁꯥꯎꯅꯤꯡꯗꯅ ꯁꯥꯎꯕ ꯅꯠꯇꯦꯀꯣ ꯃꯔꯝ ꯂꯩꯕꯒꯤ ꯁꯥꯎꯔꯤꯕꯅꯤ ꯍꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯌꯦꯡꯉꯨꯕ ꯏꯃꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯄꯨꯈꯝ ꯑꯍꯨꯝꯁꯤꯒꯤ ꯃꯁꯤꯗ ꯍꯥꯞꯂꯤꯕ ꯉꯥ ꯑꯇꯥꯎꯕꯁꯦ ꯅꯈꯣꯏ ꯄꯨꯈꯝ ꯑꯅꯤꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯒꯤꯅ ꯄꯤꯁꯛ ꯄꯤꯛꯄꯤ ꯍꯥꯞꯄꯤꯕꯁꯦ ꯁꯤꯗꯕꯨ ꯀꯔꯝꯕ ꯃꯤꯅꯕꯨ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯃꯇꯧ ꯂꯩꯕꯤ ꯁꯠ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯥꯎꯕ ꯄꯥꯕꯒ ꯁꯅꯥꯃꯇꯨꯝꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯕꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯁꯔꯨꯛꯁꯨ ꯃꯆꯥ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯨꯗꯒꯤ ꯏꯃꯥꯒꯩꯒꯁꯨ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯅꯤꯅ ꯏꯃꯥ ꯑꯩꯈꯣꯏꯅꯤꯒꯤ ꯑꯃꯃꯝ ꯍꯥꯞꯄꯤ ꯅꯨꯄꯥ ꯅꯪꯗꯤꯅꯦ ꯑꯩꯈꯣꯏꯒ ꯌꯦꯡꯅꯔꯨꯕꯗꯤ ꯌꯥꯝ ꯆꯥꯎꯔꯕꯅꯤꯀꯣ ꯅꯊꯟꯇꯅ ꯑꯗꯨꯛ ꯆꯥꯎꯕ ꯉꯥ ꯃꯇꯨꯝ ꯑꯃ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯆꯥꯎꯊꯣꯏ ꯍꯧꯖꯤꯛꯇꯗ ꯌꯥꯔꯛꯇ ꯉꯪꯂꯗꯨꯅ ꯈꯨꯝꯂꯛꯏ ꯀꯅꯥ ꯈꯪꯅꯤꯒꯦꯗꯤ ꯑꯩꯒꯤ ꯑꯁꯨꯛ ꯆꯥꯎꯅ ꯍꯥꯞꯄꯁꯤꯗ ꯅꯣꯏꯒꯤꯁꯨ ꯍꯥꯞꯄꯝꯒꯗꯕꯣꯏ ꯅꯤꯡꯉꯨꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨꯁꯨ ꯂꯣꯏꯔꯝꯃꯤ ꯆꯥꯎꯊꯣꯏ ꯃꯥꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ ꯃꯈꯣꯏꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯊꯣꯛꯈꯤꯕ ꯎꯍꯧꯕꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯪꯆꯤꯡꯗ ꯆꯤꯡꯅꯗꯨꯅ ꯂꯩꯕꯅꯤꯅ ꯃꯇꯧ ꯂꯩꯕꯤ ꯌꯧꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯈꯩ ꯃꯤꯠ ꯄꯥꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯇꯨꯝꯗ꯭ꯔꯕꯅꯤ ꯅꯨꯄꯥ ꯆꯥꯎꯊꯣꯏ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯪꯁꯨ ꯅꯨꯄꯥꯗꯨꯒꯤ ꯋꯥꯈꯜꯗ ꯍꯥ ꯏꯃꯥ ꯏꯄꯦꯝꯃ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯋꯥꯅꯣ ꯑꯍꯤꯡꯁꯤ ꯇꯧꯔꯛꯏꯁꯤꯕꯣꯃꯣ ꯍꯪꯖꯔꯣꯏꯗ ꯑꯩꯗ ꯅꯪꯉꯣꯟꯗꯅꯦ ꯋꯥꯒ ꯑꯝꯇ ꯇꯨꯝꯃꯦ ꯑꯩꯗꯤ ꯂꯩꯍꯧꯔꯣ ꯅꯪꯗꯤꯅꯦ ꯅꯃꯤꯠꯇꯨ ꯆꯐꯨ ꯂꯥꯎꯊꯣꯛꯂꯒ ꯃꯨꯠ ꯆꯪꯕ ꯅꯨꯄꯥꯗꯧꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯐꯦꯠ ꯂꯥꯎꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯔꯣꯝꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯂꯤ ꯈꯪꯗꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯔꯣꯏꯕꯗꯣ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯩꯅ ꯁꯤꯡꯒꯩ ꯄꯥꯛꯅ ꯀꯟꯊꯒꯦꯕ ꯃꯆꯥꯅꯨꯄꯤꯅ ꯇꯨꯝꯂꯤꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯆꯥꯁꯤꯅ ꯇꯨꯝꯂꯤꯕ ꯈꯨꯇꯨꯝꯁꯤ ꯀꯔꯤ ꯐꯜꯂꯒ ꯅꯤꯡꯊꯧꯗꯧꯅꯒ ꯇꯨꯝꯃꯤꯅꯦ ꯑꯩꯅ ꯃꯤꯅꯥꯏꯗꯧꯅ ꯐꯃꯨꯡꯁꯤꯗ ꯅꯞꯄꯒ ꯇꯨꯝꯃꯤ ꯃꯣꯏ ꯃꯃꯥ ꯃꯆꯥꯅꯤꯁꯤꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯁꯥꯗꯅ ꯈꯨꯇꯨꯝ ꯂꯥꯛꯇꯨꯝꯅꯦ ꯇꯧꯔꯤꯁꯤꯅ ꯁꯟ ꯑꯁꯤꯕ ꯍꯦꯛ ꯃꯥꯟꯅꯗꯅ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯣꯛꯀꯥꯛ ꯊꯤꯕꯖꯥꯠꯅꯤꯀꯣ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯄꯥꯝꯖꯔꯒ ꯃꯥꯏꯕꯤꯒ ꯇꯥꯟꯅꯔꯒ ꯃꯣꯏꯅ
ꯅꯨꯄꯤ ꯑꯣꯏꯅ ꯎꯍꯟꯕ ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯑꯍꯤꯡꯗꯨ ꯅꯣꯡꯉꯥꯟꯕ ꯈꯪꯍꯧꯔꯝꯗꯦ ꯁꯥꯎꯊꯣꯏ ꯍꯟꯗꯛ ꯃꯔꯛꯇꯤ ꯁꯥꯎꯊꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯃꯈꯩ ꯃꯊꯧ ꯁꯤꯜꯂꯕ ꯅꯨꯄꯥ ꯑꯃꯒꯨꯝ ꯃꯁꯤ ꯎꯡꯗꯨꯅ ꯐꯝꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯄꯨꯈ꯭ꯔꯤ ꯃꯌꯥꯒꯤ ꯎ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯃꯪꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯔ ꯍꯧꯔꯞꯅ ꯍꯥꯏꯔꯛꯏ ꯁꯥꯎꯊꯣꯏ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯃꯪꯂꯒ ꯐꯝꯂꯤꯕꯗꯨꯅ ꯅꯨꯄꯤꯒ ꯀꯥꯏꯅꯔꯕ꯭ꯔꯥ ꯏꯆꯥꯕꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯥꯛ ꯆꯥꯔꯦ ꯎꯡꯂꯦ ꯆꯠꯂꯦ ꯎꯡꯉꯤ ꯅꯠꯇꯦ ꯏꯆꯥꯕꯨ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯌꯥꯝ ꯃꯪꯂꯤꯕꯗꯨꯕꯣ ꯏꯃꯥ ꯅꯣꯏ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯅꯧ ꯑꯩꯉꯣꯟꯗꯅꯦ ꯌꯦꯡꯁꯤꯜꯂꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯤꯕꯅꯤ ꯄꯪꯃꯪꯗ ꯃꯪꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯅꯕ ꯑꯣꯏꯔꯦꯀꯣ ꯃꯪꯂꯒ ꯇꯧꯕ ꯊꯕꯛꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯋꯥꯌꯨꯡ ꯆꯥꯗꯧꯔꯤꯕꯅꯣ ꯑꯁ ꯏꯃꯥ ꯌꯥꯝ ꯉꯥꯡꯉꯤꯗ ꯅꯪꯁꯦ ꯍꯣꯏ ꯃꯪꯉꯨ ꯏꯆꯥꯁꯤꯗꯤ ꯃꯪꯕꯨꯕꯨ ꯁꯦꯜ ꯇꯤꯡꯕ꯭ꯔꯥꯗꯣ ꯃꯪꯉꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯀꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯅꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯌꯨꯛ ꯑꯃꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯁꯥꯎꯊꯣꯏ ꯃꯥꯗꯤ ꯎꯇꯨꯞ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯑꯃ ꯁꯤꯡꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯁꯥꯎꯊꯣꯏ ꯑꯩꯅ ꯅꯤꯡꯖꯔꯕ ꯃꯪꯂꯥꯟꯗꯣ ꯃꯪꯐꯥꯎꯅꯗꯧꯔꯦꯗꯣ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯤ ꯐꯥꯔꯒꯦ ꯁꯅꯥꯃꯇꯨꯝ ꯃꯄꯥꯅ ꯂꯣꯟꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯆꯦꯞꯊꯗꯨꯅ ꯍꯪꯂꯛꯏ ꯄꯥꯕ ꯀꯩꯒꯤ ꯅꯊꯟꯇ ꯅꯣꯛꯏꯅꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯅꯣꯛꯄꯗꯨ ꯄꯥꯕ ꯁꯥꯎꯊꯣꯏ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯂꯥꯎꯔꯤ ꯍꯩ ꯆꯠꯂꯣ ꯑꯗ ꯁꯅꯥꯃꯇꯨꯝ ꯃꯄꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯪꯒꯣꯜꯗꯅ ꯀꯝꯗꯧꯔꯤ ꯉꯁꯤꯗꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯦꯝ ꯃꯈꯣꯏ ꯑꯅꯤꯒ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯃꯈꯣꯏ ꯄꯨꯟꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯋꯥ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯁꯥꯃꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯑꯅꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯤ ꯊꯣꯏꯅꯨꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯈꯨꯔꯥ ꯒꯩꯗꯣꯟꯒ ꯁꯛꯈꯪꯅꯖꯕꯁꯤꯁꯨ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯁꯥꯎꯊꯣꯏꯅ ꯅꯤꯡꯊꯦꯝꯒꯤ ꯃꯌꯥꯡꯂꯦꯟ ꯑꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯊꯝꯈꯤꯕ ꯎꯇꯨꯞ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕꯗꯨꯅ ꯀꯟꯊꯔꯛꯄ ꯅꯤꯡꯊꯦꯝ ꯃꯌꯥꯡꯂꯦꯟ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯌꯣ ꯃꯁꯤꯔꯦ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯎꯇꯨꯞꯅ ꯀꯟꯊꯔꯛꯂꯤꯕꯁꯤꯕꯣ ꯅꯥꯕꯅ ꯁꯤꯔꯦꯃꯦ ꯑꯌꯣ ꯃꯁꯤꯔꯦ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯅꯣ ꯎꯇꯨꯞꯅ ꯀꯟꯊꯔꯛꯂꯤꯕꯁꯤꯕꯣ ꯁꯥꯎꯊꯣꯏ ꯅꯣꯛꯂꯗꯨꯅ ꯈꯪꯕ꯭ꯔꯗꯣ ꯍꯨꯔꯥꯟꯕꯅ ꯉꯁꯤꯗꯤ ꯁꯥꯎꯊꯣꯏ ꯑꯩꯅ ꯐꯥꯔꯤꯗꯅ ꯑꯩꯅ ꯑꯃꯨꯛꯇꯪ ꯍꯥꯏꯈꯠꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕ ꯃꯇꯧ ꯂꯩꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯁꯥꯎꯊꯣꯏꯅ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯅꯣꯏꯅ ꯑꯩ ꯈꯪꯍꯟꯗꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯩ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯦꯝꯆꯥ ꯉꯛꯅ ꯍꯪꯂꯛꯏ ꯁꯥꯎꯊꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯅ ꯅꯪ ꯈꯪꯍꯟꯗꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯑꯁꯤꯅ ꯍꯥꯏꯕꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯪ ꯈꯪꯍꯟꯗꯅ ꯀꯔꯤ ꯑꯔꯣꯟꯕ ꯀꯨꯝꯍꯩ ꯁꯥꯟꯅꯈ꯭ꯔꯒꯦ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯏꯃꯨꯡꯁꯤ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯄꯨꯝꯕꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯥꯔꯒ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯏꯃꯨꯡꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯍꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯪꯒꯣꯜ ꯑꯗꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯁꯥꯎꯊꯣꯏꯗ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯅꯔꯤ ꯀꯗꯥꯏꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯁꯥꯎꯊꯣꯏ ꯃꯥꯁꯨ ꯅꯤꯡꯊꯦꯝ ꯁꯥꯎꯊꯣꯏꯒꯤ ꯃꯇꯧꯗꯨ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯎꯊꯣꯏꯅ ꯐꯥꯔꯒ ꯏꯍꯤꯡ ꯅꯥꯍꯤꯡꯁꯥ ꯃꯈꯩ ꯄꯨꯕꯤꯔꯝꯃꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯇꯧ ꯂꯩꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯑꯣ ꯅꯨꯄꯥ ꯅꯪꯅ ꯉꯁꯤ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯅꯨꯄꯥ ꯇꯥꯗ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯑꯣꯏꯔꯦ ꯅꯨꯄꯥ ꯅꯪꯅꯦ ꯐꯠꯇꯅ ꯌꯥꯝ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯤ ꯇꯥꯗꯁꯦ ꯁꯤꯔꯝꯃꯗꯤ ꯅꯪꯅ ꯁꯤꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯈꯔꯁꯨ ꯐꯅ ꯈꯟꯕꯇꯕꯨ ꯀꯩꯗꯧꯕꯒꯤ ꯅꯪꯕꯣ ꯏꯇꯥꯒ ꯇꯥꯗꯅ ꯂꯥꯛꯂꯤꯕꯁꯦ ꯏꯃꯥ ꯄꯥꯕ ꯅꯪ ꯁꯛꯈꯪꯅꯕ ꯂꯥꯛꯂꯤꯕ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗꯨꯗꯁꯨ ꯅꯣꯏ ꯂꯩꯔꯝꯗꯕꯗꯨꯗ ꯑꯗꯨꯝ ꯎꯅꯗꯅ ꯆꯠꯈ꯭ꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯁꯥꯎꯊꯣꯏ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯊꯣꯏꯅꯨꯒ ꯅꯤꯡꯊꯦꯝꯒꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯏ ꯑꯅꯤ ꯅꯇꯩ ꯅꯥꯎꯔꯥꯏꯁꯦ ꯊꯣꯏꯅꯨ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯁꯥꯎꯊꯣꯏ ꯍꯥꯏꯕ ꯐꯠꯇꯕ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯊꯝ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯅꯤꯀꯣ ꯉꯁꯤ ꯁꯥꯃꯨ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯗ ꯁꯥꯎꯔꯞ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯤꯃꯥꯡꯗ ꯑꯩꯕꯨ ꯌꯣꯟꯕ ꯐꯩ ꯉꯁꯤꯗꯤ ꯈꯛꯅꯤ ꯅꯪꯅ ꯍꯥꯠꯂꯒꯦ ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥꯁꯤꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯄꯣꯛꯂꯨꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯃꯨ
ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯐꯨꯊꯔꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯄꯥꯕ, ꯅꯆꯥ ꯂꯥꯟꯖꯔꯦ ꯄꯥꯕ, ꯅꯆꯥ ꯂꯥꯟꯖꯔꯦ꯫ ꯅꯆꯥꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯒꯟꯕ ꯐꯠꯇ꯭ꯔ ꯋꯥꯈꯜꯁꯤꯅ ꯏꯇꯥꯎꯁꯤꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯤ꯫ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯈꯨꯔꯨꯝꯃꯨ꯫ ꯄꯥꯕ, ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏꯗ, ꯅꯣꯏꯕꯨ ꯂꯥꯏꯔꯣ ꯑꯩꯅ ꯈꯨꯔꯨꯝꯗꯣꯏꯁꯤꯕꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯀꯟꯊꯔꯛꯂꯒꯦ ꯑꯃꯨꯛ ꯑꯩꯒꯤ ꯂꯤꯆꯩꯁꯤꯅ꯫ ꯄꯥꯕ, ꯅꯆꯥ ꯈꯨꯔꯨꯝꯖꯔꯒꯦ ꯄꯥꯕ." ꯑꯁꯨꯝꯅ ꯃꯊꯪ ꯈꯨꯔꯨꯝꯂꯝꯃꯤ ꯆꯥꯎꯊꯣꯏ꯫ ꯃꯥꯅ ꯋꯥꯈꯜ ꯐꯠꯇꯅ ꯈꯟꯖꯤꯜꯂꯨꯕꯅ ꯉꯁꯤꯗꯤ ꯏꯀꯥꯏꯕꯁꯨ ꯅꯪꯂꯝꯃꯤ꯫ ꯍꯥꯟꯅꯒꯤ ꯐꯠꯇ ꯋꯥꯈꯜ ꯄꯨꯝꯕ ꯊꯥꯗꯣꯛꯂꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯝꯃꯤ ꯆꯥꯎꯊꯣꯏ꯫ ꯃꯆꯥꯅꯨꯄꯤ ꯁꯅꯥꯃꯇꯨꯝꯕꯨꯁꯨ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯈꯤꯔꯝꯃꯤ꯫